Satrana tungi yumbi ni haine aduga tungi yumbi kadai da soki gadage haina chikshina shenariba ozadi kari ni haine private school singna education lairik laishu tambabu business karbar ama onthorokpa matamda satrana kari oigadori aduga private school gi ozana kamdauba lengchen break sima Mangang Pakhang na taram okjari ngasi amuk mayam gi damakta anoga film ma pujarakli ngasi pujarakli ba film asi mamingdi Chalk and Duster film asi ahan senda Kantaven ka private school amadagi horai School asida science ki oja oibi Jyotina lakadoriba annual function adugi damakta satra singda thawa yauna jagoi tambiri School asigi oja khodimakna magi role khaidokna duna annual function gi damakta khotnari tanja asida school asigi supervisor Kamini aduga magi khwaidagi chana jabi oja Rupama khoeni di atai oja singna angang singda takpi tambiri bising adu yengshin balaki makhoeni lakpa ubada Manjit kobi SUPW ki oja adunadi yamna shauning na hari ani she amuk lakle jaga ngang ba khawrani haibaga tawbaga Manjit na ngasari wana khona jari bising adu yenglaga phajaiga phajadega tawdana oja amu sajla e au ba oja khudimakta makhoina tawri bising adu phajade haidana ma mangaire maktagum ahiya pa sari tasengna oja singna tawjari basida yakshin biba mateng pangbi badi tawde mi gi thabakta ahiya pa saba khaktani makhoi ani na hairiba Kamini na ahiya pa saduna khudum bina thabak ngak tokshinnaru raba matungda oja mayam kaushillaga annual day nimitta makhoi tawgadaba mathau duty list yen thokli masigi matungdana Kamini na oja singda hairi hayeng di pung nipan da oja khudimu school yorakadabani Manjit na hairi annual function di pung 12 dagi hawduni aduga pung nipan sidi nganmandra masidana Kamini na sak ita takhana khumlei principal na pirakpa order ni kanamta thinglakpa yaroi mathangi sindana Kamini principal Indu gu wari sanarami Principal Indu na hairi hayeng di school gi director khudima pung 12 da yorakani aduga hayeng se aikoi school gi founder su machanupa Anmol galuna na lakani founder gi machanupa Anmol su MBA habidi Master of Business Administration lorabani na school gi management thabakta masu yoraklani aduna hayeng gi program ase sohen ba yaroi masigi matungdana Kamini na file khara piraduna hairi hayeng gi annual program ase da asoiba matta leitanaba ai ishamangna oja singna tariba khudima ngasaidagi shenaruribani Oja satra mayam senaba loraga oja singi duty do amuk semurabani duty list sembal lore yarabra yengo haina pisila e principal Induna duty roster du yenglaga yare adubu oja singi reporting time si pung 10 do oina onthoksi pung 9 sidingan male asomdana oja gi staff room da oja masel saunari annual day numit ni haina khara thengna lakpa yagadra khalubani adubu nganta laktaba yarodori Manjit na hairi masi punamakti Kamini ne sinba ngaktani kainoma hairuragana Principal ki order ni hekta haijali matang sida science ki oja Jyotina Kamini gi matau tamaga phagi tarai Jyoti gi matau sida staff room da leriba oja khodimakti ngahaktang harauna nokminari matang sida Hindi gi oja Chaturvedi na Jyoti da hanglai Jyoti nangdi badminton su state player ni haine aduga dance ta su yamna haiba tenel leba oja ni hai aduga kari maram gi damakta private school da oja oileri no Jyoti di oja oiri haibi mathamoi da chauthokjaba amaga lunena khumlai oja di oja ni Pitribi da khwaidagi lemjaninga oiba sinpham ama hairagadi ojani ngasi Pitribi sida oja lairamdrabadi kari oigani Jyoti mana hojik tawriba private school asigi damakta over qualified oijarabasu mana oja hairiba sinpham asida pamjana changlakhibani satra singi fanabani hairabadi thawa yauna khonajabi ojani mathangi sin amadana maths ki oja Vidyana class loringida principal Indu su inspection laklami Vidya school asida leiba maths ki senior ojani experience leiba tanatana Satra sing maths hairiba aruba subject asibi ilai na haihanba ngambi ojani Vidya gi class tadi angang khudimuk ojana hairakpa wahang khudimuk khumi Satra amatta langaga leithokte Satra khudimuk na oja gi class ta thawai yauna tai Vidya gi class khulo si uraga Principal Indu na su onthokna penjaba fauri Principal danate Satra amadi parents khudimuk na su Vidya ba nungsi mathangi sendana staff room da Vidya na Jyoti da hanglai nangi dance ki angang sing dudi hairaba kamai tawre Jyoti su hayengi di amata soiraroi haina harau Vidya da pau tamjai aduga Jyoti na magi bag te hida ama lakthoga Vidya da pirai Vidya na ingangang da hanglai kari hida no sidi Jyoti na khumlai ngahan iche na siri kathoka sin tawda khuru nai haibado madugi hida ni masi sijino sodana parakani Vidya amadi Jyoti chahi da khara khetna jarabasu oja maya maraktagi makhoi ani di yamna chana jai amana amada bebar kaina de machin mana umagumna luine Jyoti na di Vidya da iche dagi henjadai Vidyana su Jyoti bu manau amagumna luna chana tawbi private school gi oja singdi pung 3 class lawruraba matungda mayum younanaba local train tonglaga laklibani aduga mayum halakpagi lambidana
Bidyana emung manunggi henjang napi kaithildagi amuk lawraklibani. Ngasidi Bidyana makhoi lekai yausilakpa matamda nupa amana machanpa phutharaga lerami. Bidyana khamduaga hangli kaidonaba yaure angang phuridi. Mapana khumlai aina taxi thoruraga talakpa paisana magi English school gi tuition fee thiribani. Lairik kharadabu haijahorabadi aigumna taxi driver oiraroi khanna mangonda asa thamjabani. Aduga manadi exam fail oi lerame. Angang aduna su khumlai atai subject khudimukti pass tawi sumnagi maths khaktani adu sunangna tuition thabidabadagi fail oibani. Matang sida Bidyana hairi aisu maths ki ojani angang se hore numidang waram aigi yumda tharo ai tuition tawbige. Mapana di sauna hairi kadaidagi paisana magi tuition paisa thidoino. Bidyana amu khumlai angang se aigi inakta thada tharo nangnabu angang se phuroi haragadi nachadagi tuition gi paisa amata lawroi. Mathangdana Bidyana mayum yoroppa matamda hagot ngakhat ngamdabadagi wheelchair da famliba magi nupanadi Bidya hek ubaga hairi ngasidi ibani na chess hanabada aina soidana karani. Bidya su magi nupana mabu ngai birambasida yamna haraujana hairi magi dress change tawba loiraga chess hanaba hawrasi. Mathagi sindana Bidya magi nupaga loinana cha amamam thaktuna punna chess hanari. Tanja sida machanupi su exam gi tuition yaurubudagi mayum halakle. Machanupi nadi magi exam gi cutoff mark mamang chahidagi hena wangkhatkare haina matha sari. Adubu mapanadi machanupi gi exam thagadabu chahi ani wali. Aduna sahi ani sida ningthina khona jarabadi soidana maki mai pakani haina machanupi mabungning thaugatpiri. Mapa macha makhoi uhumna magi thabak loiraba matungda punna phaminaduna awanungai wari sanari. Mathangi sindana Bidyana leikai asida leiriba paisa paijadaba angangsinggi tuition lobiri. Ngasida inaunungna lakpa angang adubusu mana khangdaba khudimuk ilai laiba mawongda takpiri. Mathangi sindana Jyoti gi mayum ulai. Jyoti gi nupa Sunildi computer yonba karbar walani. Makhoi ani gi machanupa amasu leijare. Jyoti nadi makhoi gi school gi annual function numitni aduna nganta chattoini haidana kochen chendana khonari. Mathangi sindana Jyoti magi gari da Bidyana lobiruraba matungda pung nipan dangnanaba school yongnaba laklami. School dana principal induna pung 10 khare halakpa adwaida oja singgi register check taruba matumdadi oja khudima pung nipal mamangda loinamak school yawraklame. Adubu mahak masamaknadi oja khudima pung 10 mamangda yawraknaba supervisor Kamini da haikibani. Aduga oja khudimakna pung nipan da laklamni si karigino haina matomda yamna chingnana hangjari. Matang asida supervisor Kamini su school yawsilakle. Induna yamna sauna hanglai. Aina oja sing pung 10 da report taw haraga pung nipan da loinamak laklamni si kayino oja sing da paw amata pidabra. Kamini di magi usit thoidaba mawong matawda utuna principal na hanglakliba sing asida karimta khumdana tumina lesili. Handa amukti induna yamna sauna harai aina hangliba sinangondani. Kamini handa amukti khumdaba yadre aduna sak ita takhana khumlai oja sing da paw haiba kawre. Tanja asida Kamini ga khwaidagi yanajabi oja rupa khwaidagi itheng office ta changsilai. Ma urubadana induna atai oja sing da haiba kawrabasu mangondadi haiba kawdabra haina Kamini da yamna thina chairi. Makhoi ani gi fajadaba mataw sida indu su saure aduna makhoi ani makta hairi matungda aina piba order da usit thoidaba tawganu handaki sina nakhoi ani aroiba warning ni. Rupade principal gi warning sida akiba phawri adubu Kamini nadi kaisu nachungbide principal gi matungda yamna marau leina no khawri. Mathangi sindana annual function yawnabagi damakta director mayam amasu lakle founder gi machanpa Anmol su yorokle. Supervisor Kamini di founder gi machanpa Anmol gi manakta naksindanaba yamna kanna khonari atai gi thoinaba khalude. School gi director mayam mamangda founder mamangda mana thabak yamna tawi unnanaba mayam mamangda thoktuna thabak phaba sari. Mathangi sindana Jyoti na dance tambikiba angangsing aduna yamna fajaba dance ama tawri. Jyoti Bidya amadi atai oja singnasu angangsingna stage ta tawribada soidanaba stage maningda kochen chendana khonajari. Aduga Kamini di Anmol gi manakta thangnana phaminaduna Anmol da kaino khara chirol tawba uri. Angangsing gi dance lorakpa matamdana founder gi machanpa Anmol bu space ama pinanabagi damakta stage mathakta kauthoraki. Anmol na stage mathakta leptuna hairi ngasi gi performance utkiba angang khudimuk haithoi singthoiba angang ngaktani bright oiba angang ngakta oina ui maru oina dance tawkiba angangsing ando onthokna hai dance su yamna fajai. Ngasi gi program asibu soidanaba kochen chendana yamna wana khona jakibi amadi angangsing da dance tambikibi oja Kamini bu hanana thagatchari. Kamini na ngasaidagi angangsing na dance tawringida Anmol da tuminna chiron tawduna haikibadudi masigi orame. Thabaksu amatta yawduba mana manadi lawkre. Anmol na hairakliba wasing se taruraga angangsing bu hainanaba tamjakiba oja soidanaba kochen chendana khona jariba oja singdi ngakpada loikre. Adubu asuk mama ikai khangdaba misida karibudi hairuni
sauningबुदि लायरेदन मखोदि नोकपु नोकनिंगले मथंगी सिन असिना एनुअल फंक्शन लोइख्रब मतुंग था तरुक की सिन्नी कांताबेन हाइरिब अचौब फाउंडेशन असिगी हेडक्वार्टर दा कांताबेन स्कूल की प्रिंसिपल लाक्लमी अदुबु लाक्लिबा प्रिंसिपल असिदि इंदु नते कामिनीनी अनमोल दि कामिनी उबा मतमदा यामना हराउरी मखोय अनीगी मरक्ता यामना नक्सिन्नबा कोइनदबा यामना क्लोज ओइबा मतौ मसु उरी अदुगा स्कूल की स्टाफ रूम दना जोतीना ओजा सिंदा यामना साउनु वकली अदुक फबा प्रिंसिपल मबु तानथोखरगा सुपरवाइजर अमबु तमदौनी स्कूल अमगी प्रिंसिपल ओहलकलिनो ओजा मसेलसु अमना अमदा हंगनरी एजुकेशन की मरमदा कैमता खंगदबा सुपरवाइजरना प्रिंसिपल ओइरगा करी तौदोइनो ओजा सिंना नुंगाइ नजद्रबसु पेंजद्रबसु अनमोलगा कामिनीगदी अनमोल की ऑफिस दा नोकना वारी सानरी कामिनीना फोटो अमा उल्लगा हाइरी अखोगी स्कूल दगी सुपनगी किलोमीटर अमखतंग लापना लेरिबा DGM हाइरिबा स्कूल असिगी प्रिंसिपल पाटेल कौबनी हौजिकी ओइनदी पाटेल की स्कूल नंबर 1 ओइरी पैसा पाइबा ऑफिसर VIP की मचा ngakta पाटेल की स्कूल दा लोइना तमी अदुगा ऑफिसर सिंग अदुगी ड्राइवर सिक्योरिटी सिंगी मचाना अखोगी स्कूल दा तमी मसिमा हानगी प्रिंसिपल इंदुना मैनेजमेंट हाइतबदगी थोकपा ngakतनी अदुना अखोगी स्कूल दसु VIP ऑफिसर मसा तमकनबा स्कूल से खरा सेमदोकपा पामी अखोगी स्कूल दसु ऑफिसर अमदी VIP मचा खक्ता तमनबगी दमकता स्कूल की फी हेंगकनी अनमोलना अमु मरक थत्तुन हाइरई स्कूल मनुंग दा सेमदोकपा खक्ता नते अइगी स्कूल ना नंबर 1 ओहनगदबनी कामिनीना अमु मखा तारई अखोगी स्कूल दा अहल ओरबा ओजा खरा लेरी एक्सपीरियंस लेरे हाइबगी दमकता तोलोबसु यामना चावरे अदुना सीनियर ओजा अमगी तोलोबना अनौबा ओजा अहुमगी तोलोब पीबा कोननी मसी तारबदना अनमोलना हाइरई ओजा सिंग अदु खुदकता लौथोखरो कामिनीना अमु खुमलई मतम कुइनदगी ओजा ओरकलबनिना मरम चादना लौथोकलुबा मतमदा इरांग थोरकनी अदुना अहल ओरबा ओजा सिंग अदु मसाना तोकजखिनबा आई सिनगे मसानबु तोकजखरबदि अखोइदा प्रॉब्लम अमता लाक्लरोय अनमोलना हाइरई नंगना फनी खनबदो तौरो करिगुम्बा अखोइगी स्कूलसना नंबर 1 ओरकलबदि नंगसु अखोइगी फाउंडेशन असिगी डायरेक्टर अमा ओहनगनी असोमदना स्कूल की ब्रेक थारकपा मतमदा हाना फ्री द पिरंबा ओजा सिंगी चा हौजिकति पैसा लौरे हाइदना ओजा मयाम अमदि साउनरी अदुबु उपाय लेतबनिना अनौबा प्रिंसिपल की अनौबा रूल इनबा ताबनी अदुगा स्कूल लोइनरपा मतम ओजा सिंगना मयम हन्नबा थोरकपा मतमदना प्रिंसिपल मीटिंग तौखिनी हाइना ओजा सिंग अदुबु खामी ओजा सिंगी मीटिंग दना कामिनीना प्रिंसिपल ओइरबनी हाइदना ओजा सिंग अनौबा रूल मयाम अमा हाइरी हाना चटनरंबा तौनरंबा मयाम अमा याररोय हाइना थिंक्रे ओजा सिंगी साउनिंगबसु यावरी अनौबा रूल सिंग असिदा किजबा ओजासु यावरी मथंगी सिंदना ज्योतिसु अनौबा रूल सिंग असिना मरम ओइरकांदा मयुमदा मथा साना लेरमी अदुबु मागी नपा सुनीलना ज्योतिदा हाइरी सुपरवाइजर ने प्रिंसिपल ओइरसु कैदौवी हाइगे स्कूल की मैनेजमेंट फनी खनबदा अदुम तौजसनु मसीदा थोइनी हेना खंजलुनु नंगना आंगांसिंगदा लाइक ताकपीबा पामजे हाइबगीदमक्ता स्कूल अदुदो ओजा ओइबनी स्कूल अदुदा मखा ताना थबक तौबा नुंगाइत्रे हारगना अतोपा अमदा अमुक होंदोगा लोरे मदु नत्रे हारगना युमदा नुंगाइना पोथारगा लेगेसु लेथोओ मथंगी सिंदना ओजा सिंगदो प्रिंसिपल हाइनदे हाइदुनासु स्कूल दि लाक्तबा यादे मखोय मखोय मथौदी लेपते प्रिंसिपल कामिनीसु अनौबा रूल मयाम पंगसेमदा सेमजलई तसेंगना किजबा ओजासु यावनरबनी मथंगी सिन अमदना ज्योति मागी नुपा सुनीलगा लोइनना मखोयगिसु कार अमा लोन लौननबगीदमक लाखी सुनीलगा मचा नुपागदी कार फजबा खल्ली अदुगा ज्योतिदी ओजा ओइबगी खौनबी स्टोर रूम दा लेरंबा औ कार की मैगजीन अतै अतै पेपर मयाम अमा पारी मथंगी सिंदना सुनील अमदी मचा नुपाना पामजबा कार अमा लौदुना मयुमदा पुरखी अदुगा माइके अमरोमदना DGM की फाउंडर पटेलना मागी सेक्रेटरी एक्सरसाइज तौबा लोरगा थोलपा मतमदा पटेलना हाइरी खंगना चानबा मीगी मचा ओइरबसु VIP ऑफिसर की मचा ओइजसनु स्कूल पंगलौदो लौसनगनु लाइरिक हाइत्रगदी अतोप स्कूल तमलु चो हाइना थादोखो मतंग सिदा अनमोल मपा मचासु थेनरमी अनमोल की मपानदी पटेलदा मचा नुपा अनमोल लंदन दगी MBA लोइरे हाइदुना यामना चौथोकना हाइजरी पटेलना अमु हंगलई अनमोल नंगदी इंडिया दा करी बिजनेस तौदोइनो अनमोलना खुमलई इंडिया दा ख्वाइदगी प्रॉफिट लेबा बिजनेस अमा हाइरगदी एजुकेशन नि स्कूल लिंखटपा सि ओइरमे अदुगा अमुकसु यामना आहिया पासान हाइरई हौजिकी ओइनदी नंगी स्कूल DGM ना टॉप ओइरी अदुबा मतम खरगी मतुंगददी अखोइगी स्कूल ना सोइदनमकी टॉप ओइर अनि हाइना यामना चौथोकचन ngakchau thekna hairi patel ne ingna tamna khumlei top tana ba khonagadabani adubu education haibasidi education ni angang singi lyric laisu tambase karbar natte lyric tambase business on thopi gumsi mathangi sindana kantaven school da oja sing class launu ba changnarapu matamdadi oja gi phampham chauki amata leramdre oja sing magi ka da gi thoraga makhoi gi ka da chauki leramdre hainari tanja sita rupa oja sing manakta changsilai aduga sak takhatna hanglai
class sangdana mapanda leramiji kaigino oja amana haire ekoi classroom da chokki amata leramdre rupana khumlei principal madam na lokthokhrabani lairik takpa matamda lepaga takadabani classroom da oja na phambagi mathau tade oja na lepaga taagadi angang singchu kiba helani angang singna discipline lebesu helani oja amana mo haire lairik takpa matamda de lepaga tai adabu attendance loba matam angang singna note ngahak silingai matamda answer eating edadi ekoi su ngahtang phambadi yai adubu rupana di thawai usitana sakta khatlaga haire complain jamna tawgunu nasa nasa ka da changaga matam manghandana class lawru cho haidara oja singa do tansinki principal kamini thausil sida sahi yam silaklaba oja singa dudi onthokna waba haibada oire aduga maikai amaromdana kamini na parents teacher association gi member mayam ama kauraga hairi ekoi gi school lakliba sahi khara sida international school onthoklani anova facility anova swimming pool tennis court amadi anova laboratory ni chingba mayam ama sagatnaba school gi management committee na approval pire adubu ekoi gi school international school am onthokna bu khonaba matamda problem khara di legadawri parents sing dagi mateng khara pami lakliba parents sing adudi machana tamliba school international school olani haiba sida harawbada loikre kamini ni utliba anawu facility singi photo da mamit thakre aduna kaisu khantharuba tawdana principal na haiba khudimakta mateng tawge haire masigi matungdana parents sing da kamini na document khara sign tawhalami parents sing na sign tawriba document sing adudi school asidagi akaknaba oja khara lokthokpiyu makhoi se oja oibada matik chadre haina parents na complain tawa document sing ni adubu parents na complain tawa sariba document sing adu maming palliba oja sing adu di kamini na tanthokningba experience leiraba tolob yamba senior oja sing adu ngaktani mathangi sindana ahal oiraba oja sing di mikup ama phaba phamandana class lawhallabani na makhoi di wabada loire sadau thongnare makhoi class loibaga ahangba period ngaktang pothajage tawringidana chokidar sangsilaklaga haire rupa madam ki class adusu madam na lawro haina principal na order tarakpani oja aduna ngamda sorma pi honduna hanglai rupa de kedoraba chokidar na khumlai madam rupa de principal ga aruba meeting ama tawhori adubu rupa ga kamini gadi principal office ta phammaga online shopping taw lekthoe aduga ahal oraba oja sing aduna perat mayam am pisile oja sing aduna wamandana masa matumda toksa khibani kamini amadi rupa na ngairiba mathangi sindana oja nusrat canteen na cha ma thaklingida pion laklaga notice ma pirami nusrat na notice ado hangdolaga yingluba matamdadi masada akiba phawri mathangdana nusrat principal manakta laklaga yamna kijen hairi madam aingoda notice ama pirami aigi ichagi phi thi de hairi adubu school asidadi oja gi macha singdagi school fee lawdabani kamini na minungsi haitana khumlai hana lawramde adubu hawjikti satra khudimaktagi school fee lawre nusrat mamittagi mapi chenthana haire aigi nupasu laikidre ai tomnani emumanu amadi ichagi mahai masing tamnabu khona jaribani school gi fee su handakte hengat khibada ngairi aduna ai tomdana khona duna ichagi school fee di thiba ngamgadaba mande kariguma pambe amata di yingbiyu adubu kamini na di ilai laina yamna chakthokchab amaga loinen haire aigi su nupaga khainaraga itomda leiribani ichasu amata yawbanate ai tomda leijare haiduna su ngamna ba manage tawrisidi ngamagana na chado school sida tamhalo natragadi atopa school la tamhaluro nusrat upai amata leijadana kapna thoki mathangi nimitadi nusrat masamangna oja oribe school aduda macha nupagi fee thiba ngamdabadagi sarkar gi school amadu oina kahalle kaisu khangjadriba macha gi mata ururaga nusrat ki thamoi kaiki pigliba machabuna atopa school amada thamlamaga migi machabuna larik tangnanaba magi school da amkhana lakhi mathangi senasena staff room ne bidyana hangle ngasidi nusrat lakpa ude kaidawra jano oja mun hairi madi atopa school da macha nupagi admission tawba chakhibani jotina muk chawning na khumlei ichana atopa school da tamhalaga migi machabin school asida larik takhanbase school management gi yamna phajadaba thawungni matang asida manjechu isau tawraga changlei mangonda hindi gi class lawhalle haina yamna chawning na complain tawri bidyana hanglei nangdi SUPW gi ojani aduga hindi gi class na kamai lawdeba nangna hindi gi class lawkhrabadi hindi gi oja chaturbedi ne kai taktoiba asomdana ahal osilaklaba masa chawba chaturbedi di nungsa marakta physical education gi class lawhalami masi urubadana bidyana sounding na hairi experience leiraba senior oja asina class lawhunbagi mahutta oja asina kaisu khangdaba physical education gi class lawhallibasina kamini gi karamba wakhalno matang asina manjitna yamna wajana hairi oja chaturbedi se kuiraroi jotina mu makha tarai ahal osilalaba masa su chabu oja sida physical education ni class takhallabadi
Chaturvedi wabana lurani thabaksu phajana tawba ngamaroi masaga mari lenadaba class lawhalabanina angangsingna soidanamaki complaint taraklani adu oiragadi senior oja ama school dagi lakthokiba matamda kanamtana karisu hainararoi mana manin nairaroi masi punamak Kaminina sinma ngaktani asomdana Chaturvedi de nungsa marakta exercise tawba leptana huchel khongmuda masado sor phawba chaning tana khonba ngamdre nupa oijarabasu magi oirakliba phiba masida kapteda khae Kaminigi thausil matungina class tagi chauki lokthokre mana lokthokningba oja singdana class hena pisinba oja singsu waba makhewanare ngahaktang phawba pothaba matam phangjade ojana warabanina hana thawa yauna class takpiramado madudagi khara makhaidi hantharakpa masana tabani mathangi sindana oja bidya yamna wan mayumda halakhi hana de mayum yorokpaga magi nupa amadi machana piga punna nokminnabni adubu hawjikti wabana heman khibana mayumda kaimta tawningkhidre Bidyadi hanadagi makhu anaba leibaga angangsing pung mari manga class leptana lorokpa extra class yawksalakpanina bidyagi makhognu pongkhale mamagi matau urubadana machanupi Silpana ising asabada mamagi makhong thombiraga anaba fanaba seba tawbiri aduga mamadana nungsina hairi ima thabakse toase yumda fajana potharaga leiro Bidyana hairi nangi exam loiba phawdangdi tawkhige nangi exam loiraba matung nangna thabak tawraba matam aduda aikhoy amuk pothadoini matang sida mapana mu hairi namadi kaisu potharoi thabak tu osu laikai angangsing se tuition tawkhige hairakani Bidya warabasu wana masa ngamdrabasu mana tuition lawriba angangsing adugi class de nongmata lepte adubu nongmudi Bidya lok lai hau torami macha nupinadi ngasidi school chatluranu potharo hairi adubu Bidyana di kaisu tawroi guri ama charage hadana namdana chatkhi mathangi sindana Bidya class lorami Trigonometry hairiba aruba chapter asigi ahanba class farami angangsingna trigonometry ki concept ilai chinpha puba ngamnaba ilai wahai pareng ama oina ithoktuna yamna laina takpiri Bidyana blackboard ta iriba singado angangsingna sinaringe tanja sida Bidya sungasidi ngahaktang wamandana bench amada famlui makok chikpa phanaba haidana makok tang ngahaktang nami adubu tanja sida rupade Bidya ki class mapandagi lona cheptharaga yeng lerami thangnaba mikuptana rupa Senior oja amagi class aduda kaisu haidana classroom thong hangdoga changsilakhi aduga senior oja Bidyadana mapan thoro haina kauthokhi classroom mapandana mangondagi hena senior oiraba oja aduda bebar yaudana rupana sangatuna hairi oja ama oiraga ikaidra angangi bench ta tummaga leithoi keigino Bidyana khomi tumba natte aina blackboard ta iramba singado angang khaina sillingida ngahaktang phambani adubu rupana di sangatana hairi nangi nathak tongba supervisor amada adumaina wa khumba honabra nangna tummaga leithokpado ai uhorabani matang asida principal su Kaminigi manakta changsilai aduga kaidaunare hanglai rupana khumlai aina round lakpa matamda Bidya se angangsinggi bench matakta tummaga leithokame masi urubada aina kaidauba yawre haina hangluba khaktani aduga aingondu omkhattuna khanaba haurai Bidya su principal da engna hairi mangonda marai yetpa khanaba hauba natte adubu wahai parenga se loidringida Kaminina hairi nathak thongba supervisor da onkhattuna khanaba hobadagi hendoktana aingonda su khanaba horaklaba Bidyana hairi ngasi se ai isa khara ngamde aduna blackboard ta iriba singdu angang singna sillingida ngahaktang phambani Kaminina sangattuna mu hairi nasa ngamdragadi school da kadawla aino nangna dumain tawragadi angang singi notebook ta kari iri class note phajana sillibra amata khanglaroi nangna tummaga leithomina cartoon ye eleramani handakti Bidya su saure aduna makhau pongna hairi adugumbo ojade ai natte aigi class di adugum amata thokloi ngausinab angang amata yaroi matang asida Kaminidi tanja phangle matagum classroom da changsinki aduga Bidyana blackboard ta iramliba singadu loinamak muthatle aduga angang singda harai ngasidi surprise test ama tawgani Bidyana harai ngasina ahanba trigonometry class ni kamaina test tawdono aduba Kaminidi mathoi kakre Bidya tanthoknabagi tanja ama phanglabagum Bidyana hairiba singadu kemta takhidre ojana test tawgani palakpada ngasaidagi paktharaga lutliba satra ama kokthokhlami Kaminina angang aduda hairi hojik ojana blackboard ta iramba singado amata lalhandana irao angang do ahanbadi ipa pakhatlami kari idoino khangkhide mangaga leplerami aduba Bidyana di angang aduda pakhattana nangna khangjaba sing adu khaktamak iyu haina ingit tawri angang aduna su magi ojagi ingit phangba matamda pakhatjaramba sing adu khara makhaidi phare aduna Bidyana trigonometry concept ilai laiba wahi pareng amoina semduna takpi khibadu ningsinglai Bidyana blackboard ta iraga takhiba khudima ngang aduna su amata lalhandana ithorai
Kamini class manung changsilak Bidyagi asoiba thirambani aduba Bidyagi asoibadi thiba phangkide masi punamak oidunasu Kamini hande Bidyabu mapanda kokthoga yamna thina chairi nangna angangsingda larik takpibagi mawongse hojiki matamga chanadre aikhoigi school se ainadi international onthoknabu khonari aduga nangnadi thainagi mawongda sum takpirabanina hojika chanadre aduna nangna sana thabaktagi pathakro Bidyasu okhatuna khumlai masi natro nangna pamise nangna lokthokningba oja singda class henda pesinba makhoida extra work tawalaga warena masana tokchakhinaba aduga oja singdugi mahuttana nangna haiba in ngasi phawbudi school asigi damak chatra amagi damakta phananaba kari thabukpu tawkhrabage nangumba qualification yaudaba nathau masa khangdaba mi emabu school asida principal ohelakpase oja mayamgi khwaidigi laibak thibani nangna haijaba haibabu oja singda ot naiba aduga ojagi awaba mata uraga nangna penjaba aduni Kamini na mahai ai dependri nangbu school asidagi tanthokhraba matam adu khaktada aigi apenba oini Kamini su makhau pong khumlai kari ground aibu tanthokpa ngamjagadoriba Kamini na khumlai nangonda explanation pibagi mathau tade aina tawba ngamdaba amatta leite haramaga yamna sauna chatkhi Bidya amadi Kamini makhoi na sanariba wari si taruraga ate oja singsu Bidya gi manakta changsinnarakhi masa ngamdribi Bidya bu class manungda famhallaga seba tawbirami asomdana Kamini na Bidya gi termination letter sign tawkhre aduga parents singdagi mana sign tawdru lahoba document mayam adudagi khara lokthoga Bidya gi mayokta complaint torokpani haina semduoga rupa da thilalakhi oja mayamna Bidya gi seba tawduna phamlinge tanja sida rupa changsilaklaga Bidya da magi termination letter pirami Bidya magi termination letter ubda kaishu nachungba phawkhide adubu letter adugi maningda Kamini na semjin sajinduna parents singdagi lahoba complaint sing adu urubada Bidya di shock chatkre Bidya gi mata urubada manakta leramba oja sing adu letter adu yengloi leramliba oja sing aduna ngak hainari oja Bidya dabu parents sing complaint kamdona laklibno parents sing complaint adu dasu Kamini na mangonda hairamba wahai aduma irami Bidya gi larik khutak haujiki matam asiga chanadre aduna Bidya oja oibada matik chadre Bidya de angakpana heman kibana mamitta akiba but ama urabagum mamai mamit ilang langkatna masa matomda hanjan haijari aibu oja oibada matik chadrabrane wahai parenga siga loinana Bidya mana phamliba bench aduda wanthaki mathange sindana staff ama chelaklaga Jyoti da paw tamlai Bidya madam do kainoma ta khore mathange sindana school gi banda Jyoti na Bidya bu hospital da purakhi machegumleba Bidya gi oiranba phiba masida Jyoti di yamna pakhatchai mamittai mapi tana kapchari mathange sindana Jyoti amadi Manjit ICU mamang lepaga langtakna lerami charak asida Jyoti na Manjit ta thaudok singadu kamdongna thokhibano hangli Manjit nasu mana uhoba tahauba khudim amata chithadana Jyoti da wari liri punamak Kamini amadi Rupa makhoi ani na loktuna duna silakpa ngaktani haiba Jyoti nasu khanglakhi ngahak leragadi Bidya gi machanupi Silpa su hospital jausilaklai mamagi paw tabada pakhatlebi Silpa bu Jyoti na ingna wari sabiduna pakhattanaba wakhal ahenba khandanaba nungsina wari sabiri tanja sida doctor su thoraklai doctor na hairai Bidya gi se heart attack ni haujiki onidi stable oire adubu surgery tawgadra natragana angioplasty tawgadra haibududi test toroba matungda khangani aduna test haunabagidama hospital da lupa 50 deposit tawro maikai amaromdana DGM school gi founder Patel na magi staff sing amadi supervisor mayam koksinduna hairi competition da first taduna prize phanglakraba satra sing amadi satra sing adu section na senabikhiba makhoi gi dama khona jekiba oja khodimak school gi site gi prize pigadabani makhoi bu mabuning thoga pigadabani oja sing amadi satra sing adu da prize piba luarba matungdana Patel na magi secretary da hanglai handagi competition adu da Kantaben school dagi di angang amata yaudabra makhoi di prize phangdabra secretary na khumlai makhoi di competition gi final phawa changba ngamdeda ado makhoi gi principal na senior oja amada thina chaibiraga tanthok pikhre hai oja du sumarai bak thibadagi heart attack tawramale Patel na harai matungdadi Kantaben school gi mari leinaba paw khudi mak aingonda loinamak khudak ta hairakadabani aduga amuksu masa matomda haijai anmol hairiba apangma angang aduna magi school se maming chalhanba yamna pamjabani handakti magi school se maming chalhanbirage haina call tawrami Patel na call tawribadu Bairabi Kauba reporter amadani Kantaben school da tholiba thodu khudima reporter du da paw pirami mathangi sindana reporter Bairabi hospital da laklami mamagi ka mamang kaptuna leiribi Silpa gi manakta changsimduna Silpa gi interview lawri aduga hospital bed mathakta gyan mangduna leiribi Bidya gi su video lawri
Bairabina magi TV report tahari Kantaben high school asina senior oza ama bularik takpa haite haiduna school dagi tanthok pirakhi adubu tanthok pirakhi oza bidya school du da chahi kunipan hena oza oiraklabi senior oza amani adubu bidya na heart attack tawduna hospital da lerakliba numit neni humni sure adubu ngasi phawde school management makai dagi miyo amatta phawba bidya gi manakta hospital da lakpidri tasek namaki oza na larik takpa haitabagi tanthok piraklibra natragana School management lautuna duna ahal orabu oza singu school dagi lakthoknaba sarau sinaduna oza asiwa tanthok pirakpra haina wahang ama hanglei mathangi sindana anmolna kamini da call torlaga yamna sauna hairi aigi school gi maramda pawdi yarakli sikaigino kamini na khumlei oza ama khak tanthokibagini kaisu khalunu masinabu hena pharabani akoi gi school mi na masak khangnarani maramdi akoi gi school asina senior oza phawa lairik patak pa haitrabadi satra gi damakta khallaga tanthokpa ngami haina मीना खंगनरनी कामिनी के वहाई सिंह से तारुगा अपंगबा अनमोल नदी कामिनी के वहाई खुदिम अचुंबनी हाना लौरी अदुबु कामिनी दी अपंगबा अनमोल माना ngमनबा हाइजन खरबसु तसेंगनमक्ति मसादा अकीबा फावरी इहो वसिना मरम ओइरेगा माना पामजना कोलिबा प्रिंसिपल की फम्मसिदा करी ओइरकनी हाना मसा मतुन पखतली अदुना मथंगी अयुक्ता ओजाना क्लास सनद्रिंगेदा ओजा मयाम अमदी स्टाफ खुदिम कौथोक्तुना कामिनी ना हाइरे विद्यागी मतंग रिपोर्टर मयाम अमना इंटरव्यू लौब सोदनमकी लाकनी विद्यागी मरमदा वहंग पहंग कया अमा तौरकनी अदुना मखोइगा वरी सानबा मतमदा विद्या अहल ओइरे अदुना माना लाइक तालिबा मोंगसे हौजिक चानद्रे अनौबा सिलेबस ता यारुबा चैप्टर अमता ताकपा ngamdre हाइना रिपोर्टर सिंग अदुदा हाइगदबनी हाइना ओजा सिंग अदुदा किहंदुना हाइरि मसिदगी हेंदोक्तुना ओजा मयाम अमदि छात्रना यामना पामनबा ओजा विद्या भाव तांथोकपा ngamलिबा मानदि अतै ओजा सिंग इलाइलाना तांथोकपा ngami matagum hairi विद्याना ऐंगोंद ओंखतुना वहांग अमा हंगलखि मदुगिदमक्ता आइना माबु तांथोखिबनी अदुना नखोइसु ऐंगोंद वहांग हंगनिंगबा लेरगदि थोरओ ओजा सिंगदो मथमोइद पेनद्रबसु मागी हिंगनबा सिनफम ओइरिबा सिदि थादोकनबा ngamnadabaniना अमसु केमता हाइबा ngamnakide matang asida rupana kamini da hairi mafam asida leiribo oza sing sidi miki thingaktani nangna haibada illoidaba amata leite adubu joti di nangna ki halaga chatloi mari tumina leithokadaba nupi sunate mathanga sindana kamini na joti gi nupa sunil mag office ta korami sunil gi computer yonbagi karbar ma lei khangbani na kamini ni school gi damakta computer kuntra amaga laptop tara amaga magi dukan gi loge hairi computer gi order asi gi damakta paisa tathok tasin amata tawroi nangna piyo haiba mamal aduda pige hairi sunil so harau school gi computer supply tawge hairi masigi matungda na kamini na hairi joti do school asigi supervisor oina promotion pirabani aduna mabusu athuba matamda school la halo sunil din nungaiba paw puduna chatkre adubu mana chatkraba matungda na kamini na di sunil gi ipang pangjaba mataw asida nokhauri paisa computer gi order aduga promotion mamit thakhallaga mana season ni mumongda season naba yabadawna khanjari mathang ge sendena sunil la joti da hari nangna promotion asi lawrugadi nangonda free da matam su phangani aduga tolop su hengalani adu waragadi ekoi car gi loan EMI thiribase kharada orasu komani aduna kamini ne ekoi da pirakliba proposal asi lawrasira mikuba simakta da jotina magi bank ta call tawraga hari aigi school gi tolop changlakliba account asidagi nakoi gi bank tagi car loan ama lobani car gi loan adu tokcherage gari se lokhat piru lao phone thamkhraba matungdana sunen na hanglai kaino nangbu ngawrabo jotina hari ngawridi ainatte nangni kamini ne ikhang khangaudana nangonda gi computer gi order achoba ma torakliba aduga aibuna promotion pirakliba kari maram gi no khanglabra iche bidya gi maramda school gi mingcha thiba yabu wa amata haidanaba aigi chin menanaba silaklibani masibu nangna kemta udriba kaigino iche bidya ekoini gi mateng pangbigadra hairaga nangnadi kamini gi wa oina loduna aingonda themba lakli asumna magi nupada warauna hairamlaba matungda joti haugatuna chatki mathangge sendana joti na oja khodim assembly hall da thoro haina kautholami oja singa loinana kamini amadi rupa su thorakhi joti na maya mamang da hairi nakoi khodimak na kamini kiraga leifam thokte nakoi dagi hena kamini masamak na kijaribani mangon da kari tholakka dagi khanbada masada mi paijaribani matang asida rupa na joti da cherai oja ama oiraga maya mamang thoktuna mathong manam khangdaba wa ngangledi kaigino joti na makhau pon khumlai rupa aingonda madam ko maramdi ainabu supervisor oninglabadi khudakta oirabasu yai kamini ne aingonda supervisor oidanabagidamukta offer letter piraklabani aina accept tawdaba tangarabani kamini masamakna kijabagini aingonda promotion pirakliba aigi promotion amadi aigi nupada tarakliba achauba computer order asina aigi mit thakhallaga
ꯃꯥꯒꯤ ꯐꯠꯇꯕꯁꯤꯡ ꯑꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯣꯏꯔꯤ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯈꯪꯕꯗꯒꯤ ꯑꯣꯖꯥꯁꯤꯡꯗ ꯀꯥꯃꯤꯅꯤꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯤ ꯃꯔꯝ ꯆꯥꯗꯅ ꯑꯣꯖꯥꯁꯤꯡꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯁꯤꯅꯅꯤ ꯕꯤꯗ꯭ꯌꯥ ꯃꯦꯗꯥꯝꯅ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯕ꯭ꯔꯥ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯈꯨꯝꯕꯤꯌꯨ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯡꯗꯨꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯍꯤꯡꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯃꯥꯡꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟ ꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯦꯞꯅꯔꯤ ꯑꯣꯖꯥꯁꯤꯡꯒꯤ ꯀꯤꯖꯕ ꯃꯇꯧ ꯑꯁꯤꯗ ꯀꯥꯃꯤꯅꯤꯅ ꯉꯛꯆꯥꯎ ꯊꯦꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜꯁꯤꯗ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯗꯕ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯔꯨꯄꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯖꯣꯇꯤꯒꯤ ꯇꯔꯃꯤꯅꯦꯁꯟ ꯂꯦꯇꯔ ꯂꯧꯊꯣꯛꯂꯨꯆꯣ ꯖꯣꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯁꯥꯒꯤ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯩꯅ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯃꯔꯝ ꯀꯥꯃꯤꯅꯤꯒꯤ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯕ ꯊꯧꯑꯣꯡꯅꯅꯤ ꯍꯥꯏꯅ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯕꯅꯤ ꯑꯩꯒꯤ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔ ꯑꯁꯤꯒꯤ ꯀꯣꯄꯤ ꯇꯤꯆꯔ ꯌꯨꯅꯤꯌꯟ एजुकेशन इंस्पेक्टर अमदी स्कूल की मैनेजमेंट कमिटी दसु थाख्रबनी कामिनी ने करेमना हायरई नंगना पिनिंग मफमना पिरुचो कनाना नंगी नतुंग द लेपके यंगसी जोती ने खुमलई मी अमदा मतम पुनमुक्ता सपोर्ट तौबिबा मागी दमक्ता लेपिबा पोसक अमखक लई पोसक अदुदी मियोय अदुना तौजरंबा अफब थबक अफब कर्मनी मियोय अदुना तानछनजखिबा इज्जत माबु मियानो मसक खंगबिबा अदुदी मतम पुनमुक्ता मियोय अदुगा लोइना दुना लेगनी हौजिति नंगना किहंदुना ओजा खुदिबो नंगी नतुंग लेफले अदुबु आइना मुक कैदोरकी येंगो हायरमगा मागी रिजाइनेशन लेटर कामिनी द पिशिलमी मथंगे सिंदना ज्योति स्कूल दगी सपोर्ट अमता फंगदना मतोमदा मथवाय नुंगाइदना थोरकपा मतमदा मागी नुपाना माबु ngairami मागी वखल खंथा होद्रे सावरन वहायना ज्योति द थेमी ज्योति गिरी मागी नुपाना मागी दमक्ता मतम पुनमक लेपिबा असिदगी हेनबा अतै अतोप्पा सपोर्ट अमता लेते मथंगे सिंदना ज्योति मागी लेजबा पैसा भाव पुथोक्तुना विद्यागी हॉस्पिटल की बिल थीरी हौजिकसु विद्यागी दमक्तनी हायदना कनामतना हॉस्पिटल दा लेपद्री ओइरकलिबा फिबम असिदा विद्यादी अदुमक मतिक चादबा ओजा अमा ओइना लेहौरगद्रा खल्लुबदा मथमोइदा वाजरी मतांग असिदा टीवी दा लाकपा इंटरव्यू अमा उरुरगा ज्योतिगी वखलदसु आइडिया अमा लाखी मथंगी सिंदना टीवी रिपोर्टर बैरबिना मागी टीवी चैनल दा ज्योतिगा इंटरव्यू अमा लौरमी इंटरव्यू असिदा बैरबिना ज्योतिदा हंगलई नंगदी कमदौना ओजागी सिनफम असिदा चंगलखिबनो ज्योति ने खुमलई ओजा हाइरिबा सिनफम असि ख्वाइदगी लेमजबा इज्जत लेबा सिनफमनि हाइना आइना ताखी मसिमक अखोइगी अरिबा लाइरिक लाइसु कया अमदा मयेक सेंगना इरमी अदुबु ओजागी इज्जत ओजागी लेमजबा खुदिमक्ति लाइरिकता अदुम लेहौरे ngasiगी समाज असिददि अमत्ता लेत्रे करिगुम्बा लाइरिकता इरमलिबा सिंगदो ngasiगी समाज असिदा लेरमलबदि विद्याना हौजिक हॉस्पिटल दा मतोमदा लेरिबा असि लेरमोय टीवी दा ज्योतिना विद्यागी मरमदा वा ngang उरुरगा छात्र सिंगना ममा मपादा हाइरि असिदि अखोइगी ओजानी अदुगा पुंकक चारबा छात्र सिंगदि असिगी ओजासी अखोइबा ताकपिरकपा ओजानी यामना फबा ओजानी हाइना अमना अमदा पाउ तमनरी टीवी दना ज्योतिना हाइरि सरकार दा अचौबा फम पाइरिबा लेबाकी दमक्ता थबक तौरिबा सिंगिदि मखोइगिदि पेंशन चथोक चसन दा कमीशन अमदि अतै बेनिफिट कया अमा पिबिरि मरमदि मखोइना लेबा असिबु ngaklibani लेबा असिगी चौखत थौरांगी दमक्ता मिकुप अमता कांगदना थबक तौजरिबनी अदुबा हौजिक लेबाकी दमक्ता थबक तौरिबा लेबाक पुंगाक सेलिबा मयाम अमदि तुंगदा थबक तौरकदोरिबा महिरोय कया असिबु सेमगत पिरिबा ओजासिंगिदि करिबु फंगलिबगे हौजिकि मतम असिदा छात्र अमना लाइरिक तंबा हेक लोरकपगा अचौबा कंपनी अमदा थबक तौबा मतमदा था अमदा लुपा ला अमदगी तादना तोलब चाय अदुगा इचम चंबा कॉल सेंटर अमदा थबक तौरबसु माना फंगदोरिबा तोलबकी पैसा अदुना चाही कुनिपान हेना लाइरिक ताक्तुना एक्सपीरियंस लेरबा कथोक जरकलिबा विद्यादगी हेना तोलब हेनगनी अदुबु मखोइनदि विद्यादगी हेना लाइरिक लाइसु हैबा हेनबा एक्सपीरियंस लेबा हेनबदि अमत्ता यावदे कंपनी गिदि मागी एम्प्लॉयीज ना चथोक चसिन नुंगाइनबा गाड़ी थारक्तुना लौथोक लौसिन तवी अदुगा ओजा सिंगिदि नुमित चुप्पा अमा लेप्तुना खनाव कंगबा मखै अंगांग सिंगदा लाइरिक ताक्लुरबा मतुंगदा मी चिनख्रबा बस दा ट्रेन दा अमु क्रिक क्रिक इनरगा हलक्पा अदुगा माइकै अमरमदना स्कूल अथॉरिटी ना एक्सपीरियंस लेरबा सीनियर टीचर अमा थंबगी महूर्तपुदी मंगोंदा पीखिगदबा तोलब अदुना अनट्रेन अनक्वालिफाइड ओइबा ओजा अहुम मरी लौसिलगा मखोइगी पैसा सेव तौननबा सेंदोंग हेंगतनबा होनरी बैरबिना मखा तारई मसिमा ख्वाइगी लाइबक थीबनी प्राइवेट स्कूल नि हाइदना कनामतना सुजिंगसिनबिदे मरमदुना स्कूल मपुना तौनिंगबता तौ लेरे इंटरव्यू गी लोसिलकपा सरुक्तना बैरबिना हाइरई ज्योति नंगना हाइनिंगबा वा लेरगदि हाइरो मतांग असिदा ज्योतिना मथमोय सोकना हाइरई मियोइबा अमना मखोइबु ताकपि तंबिरकलिबा ओजाबु काउफम थोकप्रा ngasiगी achau sangsingna मखोइबु मखुत पाइदुना
ABC takpi tambirkiba ojabu ningsinglibra ABC dagi hawraga makoina hawjik oiriba phibam adu yoraknabu khonabada masing thingamdraba oja kaya amana magi haijaba khodimak putoktuna mangona takpi khibani adubu mi oiraklaba achaw sang oiraklaba matam adudadi oja sing adubu mana ningsinglibra oja singidi makoibu uba matamda mana semjakhiba takpi tambikhiba satra aduna mabu uba matamda harau good morning habiba komai harau matamda makoibu ningsingbiduna yaipa mangol pibirakpa asi kaktani oja singna magi satradagi pamlibadi adubu ngasidi mapunse chukpa ama satragi damakta kathoktuna satra singi damakta matam punamakta lepkiba nakhoi mayamgi madam Vidya masa ngamdaduna hospital da matomda leire aduga magi satra singna kadaida chatkraba maikei amaromdana kameni di mamai mame isuk chuktoktana joti gi interview yengli mol sumadu mangai magi school mangba tare haina pakhatchari mathangi sindana Vidya gi satra mayam amana madam gini haidana hospital da lakhi aduga atay mafamda leiriba satra singnadi mamanaba khangna chanaba singda joti gi interview yengo haina amada pau chenari satra khara amadi makoibu takpi tambirakpa oja singi number koithi thiduna ngasidagi good morning sir ojabu nungairibra kamdawrige haina hangba haunare masida natte college tamlaba satra singnasu makoibu takpiriba oja singadu ubada good morning haina nungsina wish piba haure satra singi honglakliba mawong matawsi ururaga oja maseldi hainari handakti angang singase kaidawba yawnarabano oja amanasu magi phone lokthokduna hairi joti gi interview yenglubadagi aibu ihan hana khut paiduna tambirakhiba oja gi number thiduna ngasidagi oja gi awanungai hangba haurabani mathangi sindana anmolna bairabida call tawraga yamna sauna hairi nangu mikaisu leitabi amana aigi school mingchat thienbagi damakta court ta case tawgani bairabi sukhumlai adu weragani ukilda oina call tawbiro aigi matam hangano matang asida anmol gi mapana machadagi phone lawraga tapna hairi ibema nangsu ichagumbini ekhoi masel ja sinarsi wase chawtholagumsi adubu bairabinadi akiba amata yawduna hairi nakhoigi school na oja singna ngammi haidana tawningbata tawhalliba makhoibu sijinani mupongda sijinariba khudima aisu loinama khangi oja singda makhoi pampam thokpa ijat pibidaba asingda otnairiba nakhoi school gi phajadaba thawong singadu mayama mangda puthokani hairamaga call thamki mathangi sinasina Vidya gi angioplasty tawbadamini doctor singna wana khonaduna Vidya gi operation mai pangna pangthokre aduga maikei amoromdana kamini anmol mapa macha amadi school management mayam ga loinana news channel amagi editor ga punna phaminaduna wari sanari makhoi school gi lemhoriba ijat khara si kamdawna kangani miyamna makhoi bu lana uriba sidagi kamdawna nanthokani hana wa khanari kamini nadi mayam mangda kapsinaduna makhon nikni tawduna hairi aina di school gi fanabagi damakta anawa facility kaya am habna bu khonari akhoi gi school international thakta pukhatna bu khonari school gi standard hengatna bu khonaba matamda tangai fadana lairik takpa haitaba oja singdi lakthokiba tabani masimak aina school gi damakta khallaga tawkiba thabak ngaktani lairik takpa oja laktholubagi damak achauba ihoma oirakli haiduna mayam mangda kapsinari oja tanthoklamdai matamdadi mana khudimak ngamme matagum thauna leina akiba amata yawdana oja singda tathi tawena tawkibani ikaiba pikhibani aduga hawjikna magi maral lotsinna bu khonaba matamda oja singda oina maral pisinduna masa kanjanaba kapsinari mapiga tethoksanari school gi management amani director sing adudi kamini ni kappa uraga makoidi sawba ngamkhidre aduna makhoi masel amana amada hangnari hawjik kari tawba yarige director amana harai akhoi decision da aranba ama leikhre haraga mafam se thuna losinbana fani adubu mayam mangda lal hajado sidi school gi principal kamini ni aduna kamini nasu masida thoktanaba mayam mangda sitha sanaraga harai akoina lal hajarurabadi matungda su lal hainanaba lambi adum thorakani school gi wathok khudimakta school gi management ni asoibo ina urakani matang asida chief editor aduna harai school gi site gi di tanthokkiba oja ni matik chadaba oja ngaktani haina matam punamakta haigadabani masidagi hongdokpa legano makha taba thabakti ai tawrage school amadi aigi channel na matik chadaba oja ni haina sandokpa taragadi makoina kaisu toba ngamoi maramdi oja animak matik chai natraga chade haiba khangdonaba parikya amata lekte mathangdana anmol mapa machai khune oiriba news channel adugi editor na hairi tanthokkiba oja animak matik chadaba oja ngaktani lairik takpa haitabadagi school na tanthokibani kamini su channel asigi interview da hairi Vidya ahal oire aduna mana taleb lairik khutang asi thainagi mawongni hawjiki matamda oirakliba competitive oiba mawong asiga chanadre anauba syllabus amata khangma ngamdaba ojani
aduga Jyoti su science ki oza ojerabasu matam amada lila yaurambi badminton state player ni aduna mana taliba science adu angang singda chanade matik chadaba oza thamsinduna chhatra manghangadabagi sarukpudi chhatra gi damakta khalaga lairik takpa haitaba oza singdu tanthokibani haina makhau pongna haire TV da lagliba interview si ururaga Bhairavi ne di yana wajana hairi makoina paisa kharagi damakta achumba losenduna lana pau sandolabanina pau tareba singnade kanana achumbano kanana aranbano amata khangnararoi achum aran khangnadrabanina ihawasisu tamna tamna adum kauna khrani matang asida nupa malaklaga Bhairavi da hairi aikogi news channel asi email ID da video khara tharakpani yengo mathangi sendana bidyana gyan laktuna mamit pangthorokpa matamdadi machana Silpana manakta phamaga lairik parami mamana gyan tarakpasida Silpasu harauzari Dr. Kauruge haina chatkhiye tawi adubu bidyanadi machana pida hanglei nangi babadi kanaga lehori matumda mabu kanana seba tawbiramdoino mamana wajaba si ubda Silpana mapada call tawraga mamada wari sana haina pirami bidyana magi nupana phone hek pairakpaga yamna wajana hangli nangbu kamdawrike yumdana kana leri natomda kamdawna leriba Bidyagi nupadi matam kuirabagi tungda bidyagi khonjel tabasida ngakpa amadi haraubuna kham thengkhre aduga thangnaba mikup amadana mamitta mapi ira chena khumlai nangna hospital da leiraga yumda lehauba aigidamakta wabiriba yumsidadi ai itomda leite nangna tawjakhiba aphaba thabak singadugi aphaba mahaidi aina chahaure nangna hospital da leikhrabasu nangna tuition loramba angangsing nungtin mi khudingi lai makoina aibu yengsinbiri aigi chana thaknaba makhoi mayamna yengsinbiri haiduna magi nupigidamakta chawthokchana hairai asomdana staff room manungda manjitna luchingduna oza singnigi ngamjaba donation khara khumgatli bidyagi-damakta mateng panglusi hainari oza da natte school aduda leiriba pion chokidar amadi atay staff singsu makhoi na ngamjaba kharadang bidyagi-damakta mateng tarakli asomdana Jyoti su magi nupaga loinana hospital da harau bidyaga unaba lakhi Bidyana tekta kaidana hospital da leirambasida Jyoti di haraubana hemankhiduna mapi irabu cheli mache bidyaga loinana nokna wari ngahak sanari ngahaki matungdana Schoolgi Oja singsu bidyaga unaba laklami matang asida Bhairavina Jyoti da call tawraga hairai TV da paw lakpani yengo mathangdana oja mayam punna phaminaduna TV gi paw yengli Bhairavina magi report ta hairi Kantaben School ki maikhaidagi matik chadaba ojani lairik takpa haiti haiduna tanthok pikhraba oja ani do tasengnamakki matik chabra natragana sadabra haibada punna yengminasi haiduna channel adugi email ID da tharakkiba video sing adu play tawrami ahanba video dana nasagi deputy director amana hairi mafam asida aina aruba maths ki calculation kaya tawduna space da rocket satellite kaya ama thagatli adubu aigi ahanba maths ki ojadi madam Bidyani Medamna takpi khudima haujuk phaba kaudri Medamna aikhoida takpi khaba khudima haujiksu aina aigi ahangba matamda Prithvigi tongan mafam kayadagi lakpa angangsingda takpiri haiduna mana angang tuition lawriba singadu ulai video amadana Air Force pilot amana hairi medamna aibu maths saite haiduna chaibibagi mahutpudi aibu puning thaugatpikhi aigona takpikhiba khudimakna ngasi aina officer oijaribani mathangi video amadana World Health Organization thabak taw Jyoti aingonda science ki phajaba theory kaya ama takpiki science hairiba subject asina aigi khwaidagi pamjaba subject ohenki masimana ngasi Prithvigi khwaidagi maru oiba thabak asi aina tawba ngamlibani Prithvigi mafam kaya da leiriba masak nairiba miyoi kaya amana Jyoti amadi Bidyabu hanna thagatuna makhoigi ojani makhoiba takpi tambirakhibani haina video du da hainarakli masidagi hendoktana hauzik Kantaben School da tamliba satra singnasu Jyoti amadi Bidya Madam animak school da amuk khana lao makhoibu nungsidrabra haina hangnarakli matam mamada makhoigi wahai amana satragi punsida achauba ahombu puraktuna haujina mai paklaba satra singna makhoibu haujuk phawa ningsing birambasida Jyoti amadi Bidya gi mapukningda nungsibana hemankhibana mamittagi mapi chenthari Bidyana ngamda hanglai TV da lagliba paw mafam-mafamdagi aigi satra singna aigi damakta tharakliba video khudima nangna tawhanbu oramgani Jyoti na su kapna khumlai aina tawba natte echena tawjakhiba aphaba thabak singadugi mahaini asomdana anmol mapa machadi tumina leithokpa yadre aduna education minister da oina call tawkhre matangi sindana Bidyana leibu hospital adugi director Bidyagi manakta laklami director na Bidyagi mamangda leppaga hanglai madam aibu masak khangbiribra Bidyadi ingawbu ngawrure Bidyagi mataw ubda director aduna hairai madam aisa 1992 da madam na laik takpikhiba satra aduni School tamlingai matamdadi imanaba amadi atay oja singna aiba JD haina kobi
अदुबु मेदाम खक्तनी जेडी हाइबसी हुरानबगी मिंग माले हाइदना आई असेंब मिंग कौबिकिबा विद्यासु निंगचिंगले अदुना हाइरे नंगदी जावेद दुरानी नत्रो विद्यासु मतम कुइरबगी तुंगदा मागी छात्र उबसिदा हराउजरी जावेदना हाइरे आइदी ngasiदा लंदन दगी थोरई अदुना पाव हेक ताबगा मेदामगी मनाक्ता लाक्लिबनी हाइना नोकना वरी सानरी मथंगदना जावेदना विद्यागी रिपोर्ट येंगलगा हाइरे हौजिकती मेदाम पोथारगदा लेगदबनी करिगुंबा मेदामना पोथाद्रगदी ओजाना छात्र चैबगी मुहुत्ता अइना अहानबा ओइना छात्रना ओजादा चैबा ओइरनी हाइना फागी तौरी मसी मतुंगदना डॉक्टर सिंगदा मागी ओजाबु चेक्सिनना सेनगदबनी मतम मतमगी मतुंगिना मंगोंदा अपडेट पिरक्कदबनी हाइना चेक्सिनना सिनरी अदुगा विद्यादना फजना पोथारमो हारमगा चटख्रे डायरेक्टर चटख्रबा मतुंगदना मंजितना वाना सोलहौरी मखोइनदी फजना पोथारो हारिबा हॉस्पिटल के अचौबा बिल अमसु लेरी मसिदबु कमदौना पोथादोइनो मतंग असिदा विद्या सेनरिबि नर्स अदुना नोकमी नोमी हाइरई विद्या मेडिया की छात्र से हॉस्पिटल की डायरेक्टर ओइबता नतना इंडिया की ख्वाइदगी ममिंग लेरबा हार्ट की डॉक्टर नी अदुना मेदामबु हॉस्पिटल की VIP रूम दा थमगदबनी हाइना अखोइदा ऑर्डर तोरमी अदुगा माबु मखुत पाइदुना ताकपिरखिबा मेदाम दगिदि पैसा अमत लौबा यारोय हाइना मेदाम की छात्रना बिल खुदिम कक्थटख्रबनी नर्स अदुगी वाहिसिंग अदु तारुरगा विद्या मथक्तगी अचौबा पोलुम अमा थांगथख्रबगुम सोर चनिंग ताना खोंदोकली मथंगी सिंदना एजुकेशन मिनिस्टरना मागी सेक्रेटरी रवि IAS ऑफिसर दु करमी कांताबेन स्कूल की वारी से लोसिनब सिल्लो हाइरे रवि ने खुमलै अफब ओजा छात्रन पामनब ओजा दो तानथोकलुरबनिना इहौ तोरपा हाबसिदि मसाना ताबनी मिनिस्टर ना हाइरे अदुबु हौजिकति वाथोकसे लोसिनदब यादबनी ओजा अनिमक्तो कांताबेन हाइरे स्कूल अदुदि हेना फब स्कूल अमद ओजा ओहेलगे तोलोबसु हेंगतहनगे अदुगा अनमोल मपा मचानसु मखोय अनिमक्ता लुपा लाख 10 पीगे हाइरबनी रवि ना हाइरे अतोप स्कूल द ओजा ओहेनबगी मुहुतपुदी पैसा तिंगनद्रबसु मखोय स्कूल माइकैदगी सोइख्रे हादुना ओजा अनिमक थबक अमुक हन्ना पिबिरबदी वाथोकसे मखा ताररोय मिनिस्टर ना हाइरे मखोयदि पैसा पाइबा ngakतनी अदुना मखोयदि लानबा यादे लाले हाइबदी हाइजरोय रवि ना ngak खल्लबा मतुंगदा हाइरे प्राइवेट स्कूल की वाथोक ओइबनिना ऑफिशियली आइना केमता तौबा ngamde अदुबु मखोयगा अमुक्तंग उनरगा वारीदि साननिंगे मथंगी सिंदना स्कूल की मैनेजमेंट का रवि गा उनरमी रवि ना हाइरे हौजिकति मियामना ओजागी मिचंगदा लेरी अदुना मियाम ममांगदा ओजासिंगसे मतिक चादे हाइबा अमदि उत्तबा यारोय मखोयबा मतिक चादे उन्नबगिदमक्ता टीवी दा क्विज प्रोग्राम अमा तौसी ओजानिना क्विज ता हंगलकपा क्वेश्चन खुदिमक चुमना खुम्बा ngamlagadi मखोय निमक मतिक चाय हाइगनी अदुगा स्कूल की माइकैदगिसु मखोयदा लुपा करोड़ 5 पीगनी अदुबु करिगुंबा लाइव टीवी प्रोग्राम अदुदा हंगदोरिबा क्विज की क्वेश्चन सिंग अदुई मरक्तगी क्वेश्चन अमतंग लाना पाखुम पिरक्लबदी ओजा निमक मतिक चादे हाइगनी मया ममांगदा मखोय मसाना मसाबु मतिक चादे हाइबसे मसाना याजरनी अदुबु स्कूल मैनेजमेंट पैसा पिथोकनिंगदे अदुना इया यानिंगद्री अदुबु मखोयना लाले हाइजबगी मुहुतपुदी ओजा सिंग अदु मया ममांगदा माइथीबा पीबने हेना फै खनरे अदुबु कामिनीने दे हाइरी ओजा सिंग अदुदा हंगदोरिबु क्वेश्चन सिंग अदु एक्सपर्ट सिंगना क्वेश्चन सेम मतमदा मासु यावगनी माना येंगसिलगा सेमगे हाइरी मथंगदना रवि विद्या अमदि ज्योति गा उनरमी स्कूल मैनेजमेंट गा हाइनरगा लाकपा क्विज तौदुना मखोय अनिगी चांगेंग तौबगी वारी सानरी पुनमक तारोरबा मतुंगदना शिल्पाना ममादा हाइरे मखोयना पीगे हाइरेबा लुपा लाख 10 सिलौरसी अदुगा वासे लोसलसी ज्योतिना खुमलै करिगुंबा अखोयना मखोयना पीरिबा पैसासे लौरुबा तारबदी अखोय अनिसे मतिक चादबा ओजानी हाइना स्कूलना हाइरिबा अचुम्बा ओइरनी अखोयगी तुंगी पुंसिदा थबक अमा नत्र अमा तौनबगिदमक्ता इसा मतिक चाय नत्रगना चादे हाइबसी नोम नत्रगा नोमदि उटकदबा लेरबनी मतंग सिदा ज्योतिगी नुपा सुनीलना अमु विद्यादा हाइरई हौजिकति मिपुम खुदिमकना असेंबा अचुम्बना करिनो हाइबसी लोइनमक खंगनरबनी अदुना मया ममांगदा थोक्तुना उल्लुबगी मथौ तादे विद्याना खुमलै मीना मीबु थाजनद्रबा हुरान चिंथिना थल्लबा मतम असिदा फना अचुम्बा वा ओइसनु मया ममांगदा थोक्तुना अचुम्बा वादु अचुम्बनी हाइना उट्रिबा भावबदी कनामतना थाजरोय तुंगदा वाहंग सोइदना हंगनरकनी मसिगी मतुंगदना विद्याना ज्योतिदा अचेतपा वाखलोन अमगा लोइनना येंगदुना हाइरी परीक्षा पीननबा अखोय अनिमक सेम सारे ओजा सिंगी पाखुम तारुबदना पेंजरबा रविना चाउथोकचना हाइरी ओजा अमा ओइना नखोय अनिना पाखुम असिमुक पिरक्कनी हाइबसे अइदि हानादगी खंगलबनी अदुना क्विज प्रोग्राम अदुगिदमक्ता सेम साबा हौरुरगे हारमगा चटख्रे मथंगे सेंदना विद्या मसा खरा कंखलदुना मयुमदा कुमथरकले अदुगा रविदी क्विज प्रोग्राम अदुगिदमक्ता सेम साबा हौख्रे माइके अमरमदना प्रिंसिपल कामिनीदी क्विज ता हंगदोरिबा क्वेश्चन सेमनबगिदमक्ता सब्जेक्ट खुदिमक की टॉप एक्सपर्ट खुदिमक कौखलगा क्वेश्चन सेमबा हौख्रे विद्या अमदी ज्योति मखोय अनिना खुम्बा ngamnadaba अरुबा क्वेश्चन सेमनब अकनबा ऑर्डर पीरी एक्सपर्ट सिंगना सेमलकलिबा क्वेश्चन खुदिमक मसामकना सेनरी
aduga maikei amaromdana Vidya amadi Jyoti makhoi ani ga thabak taminaba atay subject ki oja singna makhoi ani mayumda laktuna makhoi ani na quiz ki damakta preparation tawriba aduda mateng pangli live program oina tawgodoriba quiz asigi damakta kamini na makhoi na ngamdaba yade haiba wakhal amaga loinana matam amatta manghandana expert mayam ga loinana khwaidagi luba question ama semkhre aduga maikei amaromdana achumba wafam amabu achumbani haina utnabagi damakta Vidya su awaba thidina lairik pari magi nupa amadi machanupi mateng quiz program adugi damakta sem sari Jyoti su makhoi lande utnabagi damakta awaba thidana khonari magi nupana su magi damakta mateng pangbiri mathangi senasina matam kuina dagi nganarakpa live TV program wi quiz tawba numit aduni quiz master na hari ngasi gi question asi kamini na expert mayam ga tanaraga semba question ni karigumba quiz asi da yawriba question khodima Vidya amadi Jyoti na chumna khumangam labadi makhoi ani da school gi site gi lupa crore manga pigani aduga school gi site gi su makhoi ani da lale hajagani adubu question tara asi manungda question amatang weribasu lana pakhum pirak labadi oja ani mak mai thire adubu quiz ta hangadoriba question tara asi manungda khangdaba question yorokpa matamda sumna tagi amuktang di makhoi na hangning mi mada hangba yana na chance te pini question tara asi manungda alanba answer ma yorokpa matamda oja ani mak mai thire aduna makhoi ani mak matik chadaba ojani matungda amuk khana school amatada oja oiraroi haiba agreement ama sign tawgadabni anmol amadi kamini di makhoi na ngamlani matagum over confident oiri aduna agreement aduda akiba amata yawdana sign tawri oja ani maksu masana hijariba masana tanchinjaba gyan mahai masingda masana thajaba le aduna akiba amata yawdana sign tawri maikei ani makna sign tawba loraba matungda quiz haure ahanba quiz oina quiz master na hanglai India gi national anthem Janagana Mana karamba matanda ihana hana sakhi Vidya di maths ki ojani aduna Jyoti na science ki ojani maths ka science ka ojada history ki question hangjallabani khanglam maroi khanduna kamini di ngakchau thekli adubu Vidya na di ilailai na khumdorai Janagana Mana ihana hanbo oina 1911 gi Indian National Congress ki Kolkata session da sakhi Jyoti na mu makha tarai aduga 1950 gi January tang 13 da Janagana Mana India gi national anthem oina officially accept tawki quiz master na achumbu pakhum ni haiduna ani suba question hanglai Sikh hairiba lining chatnabi chatpa miyoi singna makhoi gi maming lorakpa matamda nupa oiragana Singh happy Harbhajan Singh Surjit Singh haina aduga nupi oiragana maming gi aroibada Kaur happy Navjot Kaur Surjit Kaur haina Singh haibagi arthadi nongchani aduga Kaur gi arthana karino Vidya amadi Jyoti wahang asigi pakhum khangde adubu wahang khudimage paukumdi lairik tagi phangani haibadi lekte Vidya amadi Jyoti na makhoi ani na Sikh hairiba lining asi maramda khangjaba khudimak amana amada hainaduna Kaur ya artha thiri Vidya na hairai ekoi imungi family friend malai Sikh family ni imung aduda machanapi maming Jit Kaur kawi mapanadi machanapi se princess of victory haina nungsina kawi machanapi maming di yariba Jit hairiba wahai asigi artha di victory ni aduga Kaur hairiba adugi arthana soidanamaki princess oigani masi matungdana Vidya na yamna confident laina answer pirai Kaur gi arthadi princess ni quiz master na su chumme hari ahum suba question oina am hangai India gi history da ngasi phawada parambir phangkraba air force ki officer amatang lai miyo digi maming karino oja ozerasu subject khudimak ki wahang khudimak answer khangani haibidi lekte aduna Jyoti nang hak khallaba matungda Vidya da harai aina pakhiba lairik amada thengnaki 1971 gi lan matamda Nirmaljit Singh Saiko kowa India gi fighter amana yeknabagi jet ahum nongthakte kaptharamnaba matungda mathwai thaki Vidya na su masada chingnaba amata leitan hairai nangna khangjaba pakhumda pikro masimakna Vidya na Jyoti gi tawbangamba amadi magi gyan loksingda kayamu yam thajaba lege haibada ulibani Jyoti na su chingnaba leitana pakhum piri parambir phangkraba officer adugi mami Nirmal Singh Saikoni quiz master na su chumme hairai matangdana mari suba question oina photo ama ullaga hairai photo asi karino photo duda khungang phawduna chatpa lambi ama ulai lambi duda miyoi anina cycle gi career mathakta machin tumba posa ama puraga chatli photo du urubada Jyoti nadi ilailana khumlai photo asida cycle career da puribasi India gi ahanba rocket Nike Apache haibaduni 1963 da ISRO na Kerala gi tumba equatorial launch pad tagi launch tawkiba rocket ni Vidya na makha tarai matam madudadi India gi rocket launch pad ama khaktang lai adubu launch pad adudi space station dagi yamna lapna lai
launch pad adu yaunaba chatpa matamda asukpa umang mamang phawraga chatkadweni aduna India ki ahanba rocket asi cycle da hapaga puribani jungle phawna chatlibani India ki ahanba rocket asi thagatpa matamda ekhoi ki hana ki president oiramba Dr. APJ Abdul Kalam su scientist amu oina yauki quiz master na harai achumba pakhomni quiz ki question semlaklibba singna pirakpa answer da wat hoba chitha hoba mayam amasu nakhoi ani na hapchilakle haina chawthokna hairi masi matungda na manga suba question oina hanglei Dalai Lama haibasi ekhoi loinamakti tare adubu Dalai Lama gi artha karino Bidyana khumlei Dalai haibasi Mongolian wahaini arthana samudragumna pak chawba haibani aduga Lama haibasina Tibetan wahaini arthana minungsi chawba spiritual leader guruni aduna wahai ani si punchilaga of compassion hairaga su khangnei pak chawba samudragumna minungsi leiba hairaga su khangnei quiz master masamaksu pakhumasida angakpa phaujai haraubi ngamkhai su leikide achumba pakhumni haina chawthok chana lauthokli adubu anmol di oja singna wahang kudimaki pakhum pirak pasida khoidau sanumba asum hengalakli mathangi question oina black and white ki mayek sengdaba dance ki video ma ulai quiz master na hanglei video sida yawriba dancer nupa se kanano matang sida anmol na di kamini de sauna hairi joti di dancer ni hairaga dance ka mai lena ba wahang hapsiliba kaigino kamini ni ngakchau thekna hairi masak khangba ngami ngamde habado yenkisi haibaga tawbaga bidyari wakhalwana harai asidi foreign gi dancer ni amukta phawsu ukidri adubu joti ne di yamna harauna harai video se ai kadai da noma ukre ngahak video yenglaba matungda joti ne nokmi harai dancer asi Bruce Lee ni pakhom se tarubadana quiz master masamak thajaba ngamkhide aduna harai Bruce Lee di martial arts ki fighter ni aduga video se da yariba dancer asi kamaina Bruce Lee oidoino joti ne yamna haraujana harai aigi nupadi Bruce Lee da yamna ngaujaba nupani aduna matam punamakta Bruce Lee ki film lengi aisu dance yamna pamjai aduna Bruce Lee ki dance asi maramda khangi mayamna Bruce Lee martial arts ki ningthau ne haina khangna jarabasu Bruce Lee martial arts ki film kumba hawdringeda cha haiba dance makhala sigi instructor orami quiz master masamasu thajaba ngamdana answer yenglami joti na haiba aduma achumba answer orami matang sida anmoldi wakhalda chingnaba horakle aduna kamini da sauna hari joti na answer khanglam limisdi kamdauba kamini di hawjisum ngakchau thekli mathangi question ngai kho mathang dana tariat suba question oina quiz master na hanglei Yahoo hariba search engine asigi full form karino kamini amadi anmoldi hawjuk phaba question asi aruba question ni hana ngakchau thekli adubu bidyana di ilai laina haidurai Yahoo gi full form di yet another hierarchical officious oracle quiz master na hairai achumba answer ni aidi Yahoo gi full form lei haba phau khanglude hawjuk mayamna siznariba Google gi full form su muk leiramni ko joti na no na khumlai Google gi full form su lei Google gi full form di Global Organization of Oriented Group of Language haibani joti gi pakhum tarubada quiz master na chawthok chana hairai oja ni maksi matamga chuna daba oja natte matam masiga chapchana ba oja ngaktani mathangdana nipan suba question oina hanglai Pitribi gi ahanba petrol car kanana karamba chahir yanana design tawki handakti joti amadi bidya tasengna maki answer khangde makhoi ani gi chamanmaba matawdu ururaga kamini di makhoi na ngamle khanjari nokmi tawri adubu matang asida jotina makhoi gi car loan loba chakhiba numit adu ningsinglaki numit aduda magi nupa amadi macha nupana makhoi gi car apa makhallingai da joti di oja oibagi honabi larik paduna magazine paduna lekhibani car showroom da leramba car gi magazine amada iramba thengnaki karamba chahida petrol car ihan hana design tawki aduga karamba lebaktagi sakhibano haibado aduna thangnaba mikupta jotina Pitribi gi ahanba car Carl Benz haibanu paduna 1866 ta design tawduna sakhi hana khumnai handaksu achumba pakhom oirami audience ki ahoba khubang marakta quiz master na oja ani bukhanna hana thagatli aduga mapan subu wahang oina quiz master na hanglai Christopher Columbus amadi Vasco da Gama hariba Pitribi sinba thungna chatluraba masak nairaba miyoi ani sina makoina samudragi lambida Pitribi sinba thungna chatpa matamda sizinnakiba map adu kanana yekkiba Pitribi gi map no handakti joti amadi bidya makhoi ani na khanba yaba makai khallabasu wahang asigi pakhum thoktre tasengna khangdre maramaduna wahang asigi pakhum khangdre kanagamba miyoi amadi hangnanaba chance lawge hairi quiz master na hairi nakoina wahang asigi pakhum hangge hairiba miyoi adu studio sida leiba oja sing maraktagi miyoi amada pakhum hangba yai adubu karigumba pakhum aduna aranba oiramlagadi nakhoi quiz asida maithiba oidoini aduga achumba pakhum oiragana makha tana quiz makha sanaba yagini
aduna nakoina wahang asi pakhum hangadriba miyoy ase nakoina khwaidagi thajaba miyoy oigadabani masi punamak natre haragana lupa crore ama lawro aduga quiz asidagi nasana yana tokjaro matang asida quiz yengliba education minister nadi hari lupa crore ama lawro toktho asu yare aduga rabina hari makhoi quiz tokloi quiz loisandana tokhiba tarabadi makhoi gi ijat mangadoribani arubu wahang amadi kiduna mamai leiduna paisa lawroga chenkhi haina makhoi gi matungda mina wangang narakani aduna ozagi asengba magun chenba makhoi ani nadi quiz makha tana sananaba hairakani rabina haibaga tawbaga joti amadi bidya makhoi ani na makha tana quiz sanage hairi aduna makhoi ne khangdriba mapan seba wahang asigi paukhum hanagi principal oiramba indu do oina hangi hairi indu na wahang asigi paukhum oina khumlai Christopher Columbus amadi Vasco da Gama na sizinnakiba Prithvigi map adu Arab scholar Muhammad Ali Idrisi na yekpa Prithvigi map ni indu gi paukhum taroraga quiz master na anmol da hanglai madam indu su nakoi gi school na matik chadaba principal ni haina tanthokiba du natra anmol nadi indu gi answer du lale khanna yamna chawthokchana khumlai mani masi matungda na quiz master na anmol da kariyamna na harai nangdi yam singina aphaba osa makai khalla khallaga tanthokpa yamna hai maramdi indu na pirakliba pakhum asi achumba pakhum ni mathangda na quiz asi gi aroiba 10 suba wahang hanglai Hanuman Chalisa hairiba Hanuman gi matik magun saitha duna saknaribi isai asigi aiba tulsidas na isai asigi mayak marakta sangsari arotpa ma lotuna thamlami aronba du karino bedya aruba wahang ama taba matamda pakhat kanba midi natte aduna engna tapna Hanuman Chalisa da yawriba mayak singado hanjan matom da soli isai da yawriba wahai khudimaki artha mayak sengna ithokli masigi matungdana joti makhoi ani tanaduna bedya na calculation khara kholi aduga engna tapna hairi Hanuman Chalisa da yawriba juk hairiba wahai asi chahi lising 12 na sabani aduga sahestra hairiba asina chahi lising amani aduga yojan haibasina mile nipan gi alapani punamak singa se purinaba matamda 9 crore 60 lakh miles tai aduga 1.6 kilometer amaga mile amaga manai mile singa se kilometer do onthok pataragadi kilometer crore 15 lising 13 tai aduga Hanuman Chalisa da yawriba banu hairiba mayak asina numit ni Maramaduna sangsari aronba ma Hanuman Chalisa da yawribado madudi karisunate Prithvi amadi numit ani gi marakta leinaba alapa aduni Prithvi gi chawkhatle hairiba lebaki apawa scientist kaya amana Prithvi amadi numit ki alapa asi 18 suba century da calculation tawduna putoki aduba Prithvi gi apawa scientist kaya aduna poktringai chahi chani gi mamangda Tulsidas hairiba nupa aduna Hanuman Chalisa iba matamda Prithvi amadi numit ki alapa ani se mayak sengna iduna thambirame quiz master masam angakpa amaga lunena bidya gi pakhumudo achumbani hairi masigi matungduna quiz master na anmol da agreement ki matung ina lupa crore manga gi check ama ojani gi maming da iro hairi anmol sumaya mamang da haidokhrabani na chenpham leitre magi check lokthoktuna check iri kamini de mana ngangchau thekpadagi achaubu irang thokpada natana school gi mingcha chuthiale aduga masi punamaki mathakta school gi maikaidi gi paisa mayam ama shooting halle aduna mangonda kari thoklagani khallubada masada akiba phawre anmol di ikaibana heman kidana mafam aduda kuina leithaba ngamdre haugatuna tumina chatkhre adu quiz master na anmol khamnaga hairi agreement gi matung inna nangna tawgadaba thaba ama wale anmol mamai thangatpa ngamboi ngamnaboi khudak asidagi oja anima aikhogi school da amuk khana thabak pire haramaga chatkhre masigi matungdana quiz master na anmol dagi lahoba check adu oja ani da harau changlaktuna piri mayamna harau na ringai tanja sida kamini su chance loksilaga tuminna chenthorei adubu quiz master na live television mamang kamini chen khiba yaroi haina khamaga yana khiba agreement matung ina mana chatringi da tawgadaba thaba ama wali hairi kamini di ngakchau thekpagi haunabi khangsinna daba sari haujuk phawa ngakchau thekli magi mataw sida quiz master aduna su nungsidra male makhol hauna mayam tana na hairi oza ani da nangna lankhre soikhre haijadri Kamini chenba yaroredabani handa amuti khonjel pikna haida ya de matagum soikhre hairi adubu quiz master adunadi Kamini na hairibadu tade makhol hauna hairo hairi Kamini sumamai nu khapangamdana ai soikhre ai lankhre hairamaga mafam adudagi hathu chenkhre bedyadi mangonda ikaiba pikiba mabu hingna hatok pikiba Kamini na mayam mamangda thoktuna lale soikhre haijaba wahai ase taruraga mathamoida wajaramba putluma mathang thakrabagum masadu khangyang yangi sor chaning tana holi mathangdana quiz master na bidyaga joti ga hanglai nakhoi ani di punchida paisa gi awaba amuk khana leiraro aduna ningthijena pathaba yarani bidyana khumlai kari gi pathaba no aikoi gi asengba thabakti haubuda ngairi
ꯀ꯭ꯋꯤꯖ ꯃꯥꯁꯇꯔꯅ ꯍꯪꯂꯛꯏ ꯀꯔꯤ ꯊꯕꯛ ꯇꯧꯒꯗꯣꯏꯅꯣ ꯕꯤꯗ꯭ꯌꯥꯅ ꯃꯄꯤ ꯏꯔ ꯆꯦꯟꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯂꯤꯡꯈꯠꯀꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕ एजुकेशन है कारबार उरुदब स्कूल लिंखटकनी ममा मपाना मचासिंगी स्कूल की फी थीनबगीदमक्ता अचौब पोलुम ओइरदब स्कूल सेमगटकनी अदुगा हिंगनबगीदमक्ता प्राइवेट स्कूल ओजा ओइरिब थमोय सेंजब ओजासिंगबु स्कूल की मैनेजमेंट सिजननिमु बुंगद सिजनरोइदब ओजागी छात्रगी अमदि ममा मपागी अवाब पुनम उगदब असेंब महै तंफम स्कूल अमा अखोइना फंगलिब पैसासिंग असिना सेमगटकनी क्विज मास्टर हराउन हंगलई अदु ओइरगदि स्कूल अदु नखोय अनिना चलाइदोरा विद्याना खुमलई अखोय अनिना चलाइरोय अखोय की प्रिंसिपल इंदु मैडम चलाइगदब स्कूल नि क्विज मास्टर नगना हंगलई अदुग नखोय अनिदि केदौदोबा ज्योति अमदि विद्या अनिना अमत ओइना याम हराउन हाइरई अखोय अनिदि चोक दस्तागा थादोखिरोय मतंग असिदा ngasi wari losinjari अखोय wari kamdoi habadu अखोयदा सोदन खंगनबिरो wari लोइबा फाव ताबिबगीदमक्ता मैम थागतजरी ममांगी एपिसोड सिंगदा लाइक कमेंट अमदि सब्सक्राइब तौबिखिबसिंगबुसु